ꯃꯌꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥꯒꯤ ꯁꯥꯞ ꯐꯪꯂꯕꯤ ꯃꯆꯥꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯣꯏꯅꯥꯝ꯫ ꯊꯥꯏꯅ ꯂꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯈꯨꯜꯂꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯃꯆꯥ ꯑꯃꯠꯇꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯌꯥꯝ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯏ ꯑꯃꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯠꯂꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯂꯤꯕ ꯈꯣꯏꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯍꯦ, ꯆꯠꯂꯨꯅꯦꯍꯦ, ꯅꯪꯕꯨ ꯑꯁ꯭ꯋꯥꯏꯗ ꯄꯥꯏꯔꯨꯆꯣꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯈꯣꯏ ꯑꯗꯨꯗꯤ ꯍꯦꯟꯅꯗꯨꯝ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯌꯦꯠꯂꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯈꯣꯏ ꯑꯗꯨꯕꯨ ꯀꯟꯊꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯈꯪꯂꯕ꯭ꯔꯥ ꯅꯪ? ꯀꯔꯤ ꯊꯣꯛꯏ ꯍꯧꯖꯤꯛꯇꯤ? ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯅ"꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯈꯣꯏ ꯑꯗꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯁꯨ ꯁꯤꯡꯅꯕ ꯁꯥꯏ꯫ ꯑꯩꯅ ꯁꯥꯏꯋꯟꯕ ꯈꯣꯏ ꯑꯁꯤꯕꯨ ꯅꯈꯨꯠꯅ ꯂꯩꯃꯥꯏꯗ ꯀꯟꯊꯗꯨꯅ ꯍꯥꯠꯄꯗꯤ ꯅꯍꯥꯛꯁꯨ ꯃꯁꯤꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯑꯩꯅ ꯐꯪꯍꯟꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯕꯨꯛ ꯃꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗ, ꯑꯉꯥꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯈꯪꯉꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯆꯍꯧꯏ꯫ ꯐꯅ ꯀꯨꯏꯅ ꯀꯧꯖꯔꯕꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯋꯥꯡꯉꯝꯕ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯨꯏꯅ ꯍꯤꯡꯉꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ, "ꯍꯥꯏ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯒꯤ ꯏꯆꯥ ꯂꯨꯋꯥꯡꯉꯝꯕ ꯑꯁꯦ ꯃꯈꯣꯡ ꯂꯩꯕꯥꯛ ꯁꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯗꯨꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯜꯂꯨꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯈꯪꯉꯨꯀꯣ"꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯉꯝꯕꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯁꯤꯟꯅꯗꯨꯅ ꯄꯝꯂꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯄꯅ ꯂꯨꯋꯥꯡꯉꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯨꯋꯥꯡꯉꯝꯕ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯈꯔ ꯐꯒꯠꯅꯕ ꯁꯒꯣꯜ ꯊꯧꯍꯟꯗꯨꯅ ꯃꯁꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ"꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯂꯨꯋꯥꯡꯉꯝꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯂꯨꯋꯥꯡꯉꯝꯕ, ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯒꯣꯜ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯁꯤꯟꯅꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯈꯛ ꯅꯦꯠꯂꯨꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯅꯦꯠꯂꯨꯕ ꯊꯣꯛꯂꯒꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ"꯫ "ꯍꯣꯏ, ꯐꯒꯅꯤ ꯏꯄꯥ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯈꯣꯡ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯊꯦꯡꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯅꯆꯥꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ"꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, "ꯏꯄꯥꯒꯤ ꯂꯨꯋꯥꯡꯉꯝꯕ, ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯏꯄꯥꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯥꯏꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯗ ꯍꯪꯂꯒꯅꯨ꯫ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯦ
ꯃꯁꯤ ꯈꯛꯇꯃꯛ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯌꯨ ꯌꯥꯗꯕꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯈꯪꯅꯤꯡꯂꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯦ꯫ ꯁꯛꯁꯨ ꯅꯤꯡꯊꯤꯖꯔꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯋꯥꯡꯉꯝꯕ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯎꯃꯪ, ꯆꯤꯡ-ꯄꯥꯠ ꯇꯨꯔꯦꯜ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯨꯋꯥꯡꯉꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯃꯣꯡꯁꯣꯡ ꯃꯆꯥ ꯑꯃ ꯂꯩ꯫ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯑꯄꯤꯛꯄ ꯊꯦꯕ ꯃꯆꯥ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯒꯤ ꯁꯒꯣꯜ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯊꯦꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯅ ꯅꯦꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯂꯩ ꯍꯦꯛ ꯂꯩꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯨꯋꯥꯡꯉꯝꯕ ꯂꯩꯃꯥꯏꯗ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯁꯤꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯏꯁ! ꯑꯩꯍꯥꯛꯀꯤ ꯈꯣꯡ ꯑꯁꯤꯗꯤ ꯂꯩꯃꯥꯏꯗ ꯁꯣꯛꯈ꯭ꯔꯦꯅꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯑꯁꯨꯝꯅ ꯉꯛꯆꯥꯅꯔꯤꯉꯩ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯈꯨꯠꯇꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯇꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯅꯥꯏ ꯑꯗꯨꯁꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯎꯄꯥꯏ ꯂꯩꯇꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯥꯛꯇꯨꯅ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡꯉꯝꯕꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ, ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯈꯤꯕꯅꯣ? ꯍꯥꯏꯌꯨ꯫ ꯑꯆꯥꯟꯕ ꯏꯅꯥꯏ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯦꯡꯂꯨꯔꯕ꯭ꯔꯥ? ꯃꯅꯥꯏ ꯑꯗꯨꯅ ꯃꯉꯛ ꯑꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜ ꯃꯃꯥꯡꯗ ꯊꯦꯕ ꯃꯆꯥ ꯑꯃ ꯆꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯊꯦꯕꯗꯨꯕꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯁꯒꯣꯜ ꯑꯗꯣ ꯇꯨꯕꯗꯒꯤ ꯂꯩꯃꯥꯏꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡ ꯑꯗꯨ ꯇꯥꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯕꯨ ꯊꯤꯔꯨꯅꯕ ꯅꯤꯡꯊꯧ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯉꯝꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯑꯉꯛꯄ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯇꯨꯔꯦꯜ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨ ꯐꯥꯎꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯆꯤꯜꯒꯤ ꯊꯣꯡ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯑꯀꯣꯏꯕ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ, ꯀꯔꯤ ꯂꯝꯕꯨ ꯑꯣꯏꯔꯤꯕꯅꯣ ꯁꯤꯕꯣ? ꯀꯣꯅꯨꯡ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯤ ꯑꯃꯠꯇꯁꯨ ꯇꯥꯕꯒꯤ ꯈꯨꯗꯝ ꯎꯕ ꯐꯪꯗꯦꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯂꯨꯋꯥꯡꯉꯝꯕꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯍꯥꯛ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ? ꯀꯔꯤ ꯊꯕꯛꯄꯨꯅꯣ ꯑꯩꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯌꯦꯡꯉꯨ, ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯛꯂꯤ ꯑꯁꯤꯅ ꯁꯥꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯁꯦ ꯅꯨꯃꯤꯠ ꯑꯁꯤꯅ ꯇꯥꯗ꯭ꯔꯤꯉꯩ ꯀꯛꯄ ꯂꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯎꯁꯤꯡ ꯑꯗꯣ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯎ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯂꯧꯒꯗꯕꯅꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯝꯗꯅ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯆꯤꯜꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯨꯋꯥꯡꯉꯝꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯊꯥꯡꯕꯒ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯂꯨꯞꯊꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ? ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯑꯁꯨꯝ ꯂꯨꯞꯊꯕꯒꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯁ! ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯁꯤꯜꯂꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯩꯆꯤꯜꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯂꯨꯋꯥꯡꯉꯝꯕꯅ ꯈꯔ ꯀꯜꯂꯞꯅ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯌꯥꯜꯂꯨꯕꯗ ꯁꯤꯡꯖꯪ ꯑꯗꯨ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕ ꯈꯟꯕꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫
ꯂꯨꯋꯥꯡꯉꯝꯕ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯑꯃꯨꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯉꯁꯥꯏ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯒꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯨꯋꯥꯡꯉꯝꯕꯗ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯪꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯨꯋꯥꯡꯉꯝꯕꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯁꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯥꯞ ꯑꯁꯦ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯨꯔꯦꯜ ꯑꯃ ꯂꯩ꯫ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯂꯥꯟꯊꯣꯛꯄꯤꯕ ꯉꯝꯂꯕꯗꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯥꯞ ꯑꯁꯤꯗꯒꯤ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗꯗꯤ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯂꯨꯋꯥꯡꯉꯝꯕꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ, ꯑꯣ, ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯣꯏꯔꯦꯀꯣ? ꯑꯩꯍꯥꯛꯁꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯥꯞꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕꯒꯦ? ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯁꯦ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯂꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯊꯧꯅꯥꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯧ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯁꯦ ꯑꯩꯍꯥꯛꯀꯤꯗꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯁꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯁꯥꯞ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯂꯨꯋꯥꯡꯉꯝꯕꯗ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯤꯗꯨꯅ ꯊꯛꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯃꯍꯤ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯃꯍꯥꯛꯀꯤ ナカンꯗ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯂꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯌꯥꯟꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯂꯨꯋꯥꯡꯉꯝꯕ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯔꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯝꯂꯕꯅꯤ꯫ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯎ ꯌꯥꯟꯕ ꯑꯁꯤꯗ ꯃꯁꯤꯗꯤꯅꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯦ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ? ꯅꯍꯥꯛ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯊꯦꯡꯅꯖꯔꯛꯇꯦ꯫ ꯑꯗꯨꯒ ꯑꯩꯍꯥꯛ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯌꯥꯝꯅ ꯃꯝꯂꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯒ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯁꯦ, ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯁꯤꯒꯤ ꯑꯃꯝꯕ ꯎꯄꯨ ꯃꯆꯥ ꯑꯁꯤꯗ ꯇꯨꯝꯒꯗꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯨꯋꯥꯡꯉꯝꯕ ꯃꯥꯏ ꯄꯥꯛꯅ ꯎꯄꯨ ꯃꯆꯥ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯤꯗꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯌꯥꯟꯈꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯅꯅꯕ ꯁꯤꯡ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯄꯨꯜ ꯃꯄꯨꯜ ꯁꯦꯝꯗꯨꯅ ꯊꯝꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯂꯨꯋꯥꯡꯉꯝꯕ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯤꯛꯂꯤꯒꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯈꯥꯏꯕ ꯆꯠꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯍꯟꯗꯛꯇꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯥꯟꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯕु ꯃꯩ ꯊꯥꯕ ꯌꯥꯅꯅꯕ ꯁꯤꯡ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯄꯨꯜ ꯃꯄꯨꯜ ꯄꯨꯟꯗꯨꯅ ꯊꯅꯝꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ, ꯁꯦ, ꯃꯍꯤ ꯑꯁꯦ ꯃꯁꯤ ꯊꯛꯆꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯂꯨꯋꯥꯡꯉꯝꯕꯗ ꯄꯤꯔꯛꯂꯝꯃꯤ꯫
ꯂꯨꯋꯥꯡꯉꯝꯕꯅ ꯃꯍꯤ ꯑꯗꯨ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯍꯧꯒꯠꯇꯨꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯕꯨ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯍꯥꯛꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯗꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯈꯪꯒꯅꯤ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ ꯅꯨꯄꯥ, ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯅꯍꯥꯛꯅꯅꯦ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯇꯥꯡꯕ ꯅꯨꯡ ꯈꯛꯇꯅ ꯈꯨꯅꯨꯡ ꯑꯃ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯉꯝꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯑꯗꯨꯕꯨ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯅꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤꯕꯨ ꯇꯧꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯠꯇ꯭ꯔꯕꯤ ꯑꯗꯨꯗ ꯂꯨꯋꯥꯡꯉꯝꯕꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯈꯪꯕꯗꯒꯤ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯨꯋꯥꯡꯉꯝꯕꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯨꯡꯖꯥꯎꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯉꯝꯕꯅ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ, ꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯃꯨꯛꯇꯪꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯂꯨꯋꯥꯡꯉꯝꯕꯅ ꯍꯦꯟꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ, ꯀꯩꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯛꯂꯝꯃꯤ, ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯐꯥꯎꯕ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯂꯝꯀꯦꯠꯄꯤ, ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯁꯥꯞ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯃꯦꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯋꯥꯡꯉꯝꯕꯅ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯀꯨꯞꯁꯤꯡ ꯑꯗꯨ ꯈꯨꯕꯥꯝ ꯈꯨꯕꯥꯝ ꯄꯥꯏꯔꯒ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯀꯨꯞ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯆꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯑꯃꯨꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯨꯋꯥꯡꯉꯝꯕ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯁꯣꯛꯄ ꯉꯝꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯒ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯇꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯗꯤ ꯀꯤꯕꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ, ꯅꯊꯧꯅꯥ ꯂꯩꯌꯨ, ꯑꯀꯤꯕꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ ꯑꯊꯧꯕ ꯍꯥꯏꯅꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯕꯨꯅ ꯉꯥꯅꯨ ꯑꯃ ꯑꯣꯜꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯐꯠꯇꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗꯒꯁꯨ ꯁꯤꯡꯅꯕ ꯁꯥꯏ, ꯈꯪꯒꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯀꯪ ꯊꯣꯛꯍꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯉꯣꯏꯒꯤ ꯅꯣꯡ ꯑꯣꯏꯅ ꯆꯨꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯩꯉꯣꯏꯒꯤ ꯅꯣꯡ ꯑꯗꯨ ꯈꯖꯤꯛꯇꯃꯛ ꯇꯥꯔꯛꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯐꯠꯇꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯗ ꯍꯥꯏꯔꯛꯏ, ꯏꯌꯥ, ꯑꯩꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ
ꯃꯄꯥꯡꯒꯜ ꯁꯨꯝ ꯍꯟꯊꯔꯛꯂꯤꯕ ꯑꯁꯦ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪꯅꯅꯤꯀꯣ? ꯐꯩ, ꯅꯤꯡꯊꯧꯒꯤ ꯃꯆꯥ, ꯅꯍꯥꯛ ꯑꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯅꯍꯥꯛ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡꯉꯝꯕꯅ ꯑꯣꯟꯕ ꯉꯥꯅꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯗꯨꯝ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯊꯥꯗꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯅꯨꯡꯖꯥꯎ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯄꯤꯛꯄ ꯑꯀꯨꯞꯄ ꯅꯨꯡꯖꯦꯡ ꯈꯛꯇꯃꯛ ꯇꯥꯔꯛꯇꯨꯅ ꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯏ, ꯑꯗꯨꯒ ꯃꯇꯣꯝꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯁꯤꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯐꯩ, ꯑꯩꯍꯥꯛ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯨꯋꯥꯡꯉꯝꯕ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯥꯎꯅ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯑꯃꯒ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯒ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯥꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯁꯦꯡꯂꯕ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯗ ꯆꯪꯕ ꯉꯝꯗꯕꯅ ꯆꯥꯛꯅ ꯈꯔ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯌꯥꯝꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯂꯥꯎꯗꯨꯅ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯀꯤꯟꯊꯔꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯈꯨꯗꯛ ꯑꯗꯨꯗ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯝꯅ ꯃꯝꯕ ꯎꯃꯪ ꯑꯃꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯀꯗꯥꯏꯗꯅꯣ ꯑꯩꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕꯅ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯃꯄꯥꯡꯒꯜ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯩꯍꯥꯛ ꯌꯥꯝ ꯊꯨꯅꯃꯛ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯥꯄꯜ ꯑꯗꯣ ꯑꯩꯅ ꯊꯨꯗꯦꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯑꯃꯨꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯂꯥꯟꯒꯗꯧꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯂꯨꯋꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯦ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇ꯭ꯔꯕꯤ ꯏꯃꯥꯒꯤ ꯁꯥꯞꯇꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦ꯫ ꯑꯗꯨꯅꯁꯦ ꯃꯁꯤꯒꯤ ꯇꯦꯟ ꯑꯁꯦ ꯃꯁꯤꯒ ꯇꯦꯟꯖꯩꯁꯤꯡ ꯑꯁꯤꯒ ꯄꯥꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯊꯣꯔꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ, ꯖꯤꯕ ꯑꯃꯠꯇ ꯍꯤꯡꯅ ꯊꯥꯗꯣꯛꯈꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯉꯝꯕꯗ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯦꯟ ꯈꯔꯒ ꯇꯦꯟꯖꯩ ꯈꯔꯒ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯉꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯕꯨ ꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯑꯣꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯨꯋꯥꯡꯉꯝꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯑꯣꯝ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯊꯪꯗ ꯑꯄꯤꯛꯄ ꯊꯦꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯍꯟꯗꯛꯁꯨ ꯂꯨꯋꯥꯡꯉꯝꯕꯅ ꯊꯦꯕ ꯑꯗꯨꯕꯨ ꯍꯥꯠꯂꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯅꯨ ꯑꯃ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯅꯨ ꯑꯁꯤꯕꯨꯗꯤ ꯂꯨꯋꯥꯡꯉꯝꯕꯅ ꯍꯥꯠꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯇꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯈꯨꯅꯨ ꯑꯗꯨꯕꯨꯁꯨ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯦ꯫ ꯃꯁꯤꯗꯒꯤ ꯈꯨꯅꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯅꯨ ꯑꯁꯤꯕ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯦꯔꯨꯝ ꯑꯃ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯉꯛꯅ, ꯏꯁ, ꯀꯔꯤꯅꯣ ꯁꯤꯕꯣ? ꯑꯩꯅ ꯍꯥꯠꯈꯤꯕꯗꯨ ꯈꯨꯅꯨ ꯑꯃꯅꯤ, ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯑꯣꯏꯅ ꯇꯥꯔꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣ? ꯃꯁꯤꯅ ꯀꯔꯤꯕꯨ ꯇꯥꯛꯅꯤꯡꯂꯤꯕꯅꯣ?
ꯂꯨꯋꯥꯡꯉꯝꯕꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯂꯨꯋꯥꯡꯉꯝꯕꯅ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯛꯍꯦꯟ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕ ꯌꯥꯝꯅ ꯊꯨꯅ ꯇꯦꯟꯖꯩ ꯑꯃꯠꯇ ꯄꯥꯏꯔꯒ ꯂꯤꯔꯨꯡ ꯑꯗꯨꯗ ꯍꯥꯞꯂꯒ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯇꯦꯟꯖꯩ ꯑꯗꯨꯅ ꯀꯛꯍꯦꯟ ꯑꯗꯨꯗ ꯍꯦꯛ ꯂꯦꯡꯕꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯐꯖꯔꯕ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯂꯨꯋꯥꯡꯉꯝꯕꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯁꯛꯇꯤ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯨꯋꯥꯡꯉꯝꯕꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯉꯥ ꯑꯅꯤ ꯑꯣꯟꯗꯨꯅ ꯇꯨꯔꯦꯜꯗ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯟꯂꯥꯎꯅ ꯆꯣꯡꯊꯔꯗꯨꯅ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯁꯨꯝ ꯏꯔꯣꯜꯅꯨꯡꯗ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯐꯠꯇꯕꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯒꯤ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯕꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯄꯥꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯉꯝꯕꯅ ꯃꯄꯥꯅꯤꯡꯊꯧꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯨꯋꯥꯡꯉꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯄꯥꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯌꯥꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯁꯨ ꯂꯨꯋꯥꯡꯉꯝꯕꯗ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯋꯥꯡꯉꯝꯕ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫